angakpa signal ama scientist singna taaki madugi matungda amuk hana taakidre ngasi phauba signal adugi matangda tigatpadi leptri universe asida lairibasi akhoi khaktara atopa universe ki mafam amada maliam prithvi gumba ama lairamki kadra akhoi gi lairiba art asi fiction duna yenglabadi atopa planet kaya amasu lairibani universe ki mafam amadadi alien nasi lairamba yaribani numit ado 1977 gi August ki date 15 Jerry Amenna magi kitchen da phamdu leiba matam adu da mahakna mayang marandaba angakpa signal ama khak fangki signal ado matam adu gi khwaidi ki chawba radio telescope ama oiba big ear telescope na phangiba signal amani arap pa space ki signal singbu capture tawba ngamliba telescope amani big ear PS asida iba number singa se makal gi frequency signal adubuni big number 1 2 singa sina weak signal singa adubuni habidi mapangal suanba signal adubu aduga ajawa number singa sina mapangal kanba signal singa adubuni masibu akoina 1 dagina 9 amadi e dagina z na represent tawna 80 1977 da takiba signal adubu PS asida ithok PS asigi agaknaba mafam asida Jerry focus tawtuna rami aduga ngakladuna mahakna pen aduna question duna wow hayana kada tharami mahakna ngaklibagi maramdi signal ase normal signal dagi 30 times mapangal kan beheli aduga signal ase narrow band signal amasu oirami signal gi makhal kaya amalairi kudamoina hairabada numit star quasar black hole sindagi lakpa signal ase ayambana wide band signal oirami narrow band signal asidi ayambana mahausagi oigande mioibagi technology sing gumbana puthokpa ayamba oigalli Jerry na lainariba signal asisu narrow band signal amani aduna Jerry gi wakhalda lakliba signal ase atopa alien singa tharakpara haiduna chingnarami atopa star black hole amadagi lakpa signal oirabadi constant oina haibadi leptana signal adubu lakadam haiba wow signal asidi suknatagi 72 second khak lagamlaga lepkri atopa scientist kayana su wow signal asiga manaba atopa signal lakprana yengki adubu lakidi scientist khargi wakhanda makoina khangdriba natural phenomenon amadagi lakpara haiduna su signal asibu chingnaram sahi 2017 amadi 2020 asidasu scientist kharna amu wow signal gi matangda nainaba hauраklami 1977 gi matamla leiba telescope aduga hojik gi matamla leiba telescope asigadi hojikna shakti leiba mapangal kanba yamna helibani adubu wow signal gumbadi amu kana taakidre inauba research amagi matung inadi haiba signal ase constellation Sagittarius tagi lakpani hainasu hairi constellation Sagittarius asi akoi Prithvi Earth asiga 26,000 light year laba mafam lalai 1 light year na mangala chahi amada kaya yamna chali haibagi arabado akoina 1 light year hai space ki mafam ase asugi matik lab ki mana maram orakanda light year haiba unit asina oli Tasengna constellation asida atopa jati alien haibado lairam lagasu tharak liba signal ado maliam Prithvi asi yoraktadi million gi chahi changdoribani signal asigi matangda tongan ba scientist singna makoi oiba theory kaya phongdoktuna ngasi phaupa angakpa makhagi signal am olduna lai